अस्सलाम वालेकुम वरहमतुल्लाहि वबरकातुहू। कोरोना वायरस नमरम ओइरगा अखोई लॉकडाउन असी तौखरे अदुबु ngasi अखोइना सुम नुमित खरनि सी यंगक मतमदा लॉकडाउन तौरिंगैगी यामना अचौबो अपॉर्चुनिटी अमा थेंगनै हाइबो अपॉर्चुनिटी असी अखोई यू उदबगुम तवे मरम अदुना आइना लॉकडाउन गा मरी लेना opportunity asigi matangda karigumba khara thamningdana asigi video asi edi semjabani madudi matau karamna lockdown toringai gi numit kun mathoi se koina dengeni hogi corona virus na maram oiraga yamna awaba kaya su nangnari awaba kaya mayok nari tension kaya leiri adum nadi oiraga hairiba matam asi ekoina matau karamena len gedagi haibasigi khudong jaba amadi ekoida dum phange madudi kaino haib matamda ekoina khalami duty chalingai office ta thabak chalingai school college chalingai matamda amadi ekoi workplace ta ekoi department da ekoi kano chalingai da office chalingai da khalamba mayam singsi kaino haibada snong matang suti phangjaradi ai yum gi repairing to tawjagadabni nong tang phadana suti phangjaradi ai kangtang phadana pothagadawni nong tang suti phangjaradi ai na paningi ba laik to pajagadawni nong ta suti phangjaradi ai na hangningi ba tana ningi ba ai gi discussion tawningi ba mayam sing to tawjagadabni haibna chingba amadi pothagadabni haibna chingba kaya ama khoi khalami adubu ngasi adugi khudong chaba haib tare asigi corona virus number moraga khoi awaba kaya thengnam taraga su adugumba khudong chaba mauka amadi ekhoida Allah Taala na pibi bra haina khali madudi kaino hai matamda ngasi ekhoi numit kun mathoi ni matam amadi phange haiba matam si yamna tang na phangba haina lawba taraga di ekhoina masidagi yamna productive oiba yamna kana ba thabak ya su lahuba yai aina thabak nipan khaktang masik semdok chabani haiba koi lockdown matam asida yumda leiringai matam sida matau karamna ekoi gi yamna productive oiba day life adu ekoi spend tawgadagi haibagi matang koi number 1 da yum kai sem saba house makeover asi tawba yai yum gi repairing darkar oiba sing electric ki oro maintenance ki oro saf safai gi oro cleaning gi oro mayam sing se koi tahoba yai am decoration na chingba si mayam si tahoba yai oh number ani subada koi social connections ekoi ngasi thabuk chin mana maram oiraga ekoi gi marup apang sing mari mata sing kayada contact tawba phangamdaba asma lakte ne adma phone tawrakte ne kaina warau ramba mayam sing se ekoi madu loina kena taw thokpa yai contact tawraga I paw hangbiraga magi ana yekna chingba hangbiraga amdi leite lairaba kaya leitaraga su madu mateng pangba yaba kaya sembi sabiraga adi mateng pangbiraga ekoi adugumba social connections agi mari matagi adugumba warau ramba nungairanamdaba kaya adu su ekoi connection tawba yari connect tawba yai ahum subada ekoi lyric pawa reading books ekoi na handagi lyric paningi ba kaya ekoi pawa phangdadana leramba ekoi gi field ga gi kanoga profession ga chana chuna ba lyric sing ina paning ba kaya pawa ngamdadana lehoba sing do adu ekoi pathokpa yai aduga mari subada ekoi video yengba adigi gi kanoga motivational video haib tare oja singna guru singna amadi atop scholar singna puthokpa motivational oiba amadi aigi feel ga aigi profession ga mari leinaba adu improvement oiba yaba adu supporting oiba yaba adugumba ekoi video sing yengba yai aduga ekoi gi aigi profession se side improve tawnaba develop tawnaba gi achoba maram ama ekoi semba yai ekoina matamji kaithok bangamnaga di ekoina thabak asugumba productive oiba thabak kaya se ekoi tothokpa yai manga subada ekoi physical exercise tawba haksang active ohanba aigi body gi aigi weight helamba taraga su natragana toba diabetes leiba taraga su atopa aigi kari haini body shaping tawba yaba madi physical gi oiba health ki adi kana ba yaba dugumba exercise kaya tawdana ekoi physical exercise tawba yai mathangda koina ibadat taw ibadat ekoina aigi kaza namaz lei hoba sengdok bayai adagi nafli namaz sengdok to bayai tahajjud son bayai quran tilawat to bayai tasbih tahnin tawdana sumaina ekoigi ibadat ka mari leina thabak singse kaya pangthok pagi khudong chabe lo bayai tare subada
ꯑꯩꯒꯤ ꯍꯩꯅꯕꯤ ꯐꯠꯇꯕ ꯍꯩꯅꯕꯤ ꯀꯌꯥ ꯊꯥꯗꯣꯛꯅꯕ ꯍꯣꯠꯅꯕ ꯑꯩꯒꯤ ꯐꯠꯇꯕ ꯍꯩꯅꯕꯤ ꯀꯌꯥ ꯊꯥꯗꯣꯛꯅꯕ ꯍꯣꯠꯅꯕ ꯂꯣꯏꯅꯅ ꯑꯩꯒꯤ ꯑꯐꯕ ꯍꯩꯅꯕꯤꯁꯦ ꯁꯤꯁꯤ ꯑꯩꯈꯣꯏ ꯗꯦꯕꯂꯞ ꯇꯧꯅꯕ ꯍꯣꯠꯅꯕ ꯑꯁꯤꯁꯨ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨ ꯑꯩꯒꯤ ꯈꯨꯗꯣꯡꯆꯥꯕ ꯃꯇꯝꯁꯤꯗ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡꯁꯤ ꯇꯧꯍꯧꯕ ꯌꯥꯏ ꯅꯤꯄꯥꯟ ꯁꯨꯕꯗ ꯑꯩꯈꯣꯏ ꯒꯣꯜ ꯁꯦꯠꯇꯤꯡ ꯇꯧꯕ ꯑꯩ ꯉꯁꯤ ꯊꯥ ꯑꯁꯤ ꯂꯣꯏꯁꯤꯜꯂ ꯃꯇꯨꯡꯗ ꯑꯩ ꯀꯩ ꯇꯧꯒꯗꯒꯦ ꯃꯊꯪꯒꯤ ꯆꯍꯤꯁꯤꯗ ꯑꯩ ꯀꯩ ꯇꯧꯁꯤꯒꯦ ꯃꯊꯪꯒꯤ ꯆꯍꯤ ꯑꯍꯨꯝꯗ ꯑꯩ ꯀꯩ ꯇꯧꯁꯤꯒꯦ ꯍꯥꯏꯕ ꯄ꯭ꯂꯥꯟ ꯒꯣꯜ ꯁꯦꯠꯇꯤꯡ ꯄ꯭ꯂꯥꯟ ꯀꯌꯥ ꯇꯧꯍꯧꯕ ꯌꯥꯏ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯈꯨꯗꯣꯡꯆꯥꯕ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯐꯪꯉꯤꯕ ꯈꯨꯗꯣꯡꯆꯥꯕ ꯑꯩꯒꯤ ꯇꯥꯏꯃꯤꯡꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥꯁꯦ ꯑꯩꯈꯣꯏ ꯅꯥꯟꯊꯣꯛꯇꯅ ꯍꯣꯠꯅꯍꯧ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯤꯡꯗꯨꯅ ꯃꯇꯝꯗꯨꯅ ꯑꯩꯒꯤ ꯂꯥꯏꯐꯇ ꯑꯩꯒꯤ ꯐ꯭ꯌꯨꯆꯔꯗ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯃ ꯄꯤꯔꯛꯀꯅꯤ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯁꯤꯒꯨꯝꯕ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯀ ꯃꯔꯤ ꯂꯩꯅꯕ ꯀꯩꯅꯣꯁꯤ ꯂꯣꯛꯗꯥꯎꯟ ꯑꯁꯤꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ 12ꯒꯤ ꯃꯇꯝ ꯑꯁꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯍꯧꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯥꯟꯅꯕ ꯗꯔꯀꯥꯔ ꯑꯣꯏꯕ ꯀꯌꯥꯁꯤ ꯑꯩꯈꯣꯏ ꯂꯧꯍꯧꯁꯤ ꯍꯥꯏꯔꯤꯕ ꯃꯦꯁꯦꯖ ꯑꯁꯤ ꯃꯌꯥꯝꯗ ꯄꯤꯖꯔꯤ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯋꯥ ꯑꯈꯤꯔ ꯗꯥꯋꯥꯅ ꯑꯜꯍꯝꯗꯨꯂꯤꯜꯂꯥꯍꯤ ꯔബ്ꯕꯤꯜ ꯑꯥꯂꯃꯤꯟ